Online Manipur gi nungthilgi pau miyeng tabiriba pumnamangpu thoilai shramna khurumjari ahanbada maruoiba pau. Party amadi furupki khenaba thadokduna Manipur hana kansi MLA ke H Joy Kishan. Communal politics na Manipur apunbagi saktam kanba ngamloi irang asidagi political gi khudongchaba longnaba hotnabagi mahutta amaga mateng pangnanaba warishin purakpa ngamgani. Party amadi furupki khenaba thadokduna Manipur hana kansi hinglaroidra khalamba opponent khara maru hulakpa natana irang asina kanahanba karisu leite haina Thangmaiban Kendragi MLA ke H Joy Kishan phongdokre. Taranithoi suba Manipur Legislative Assembly gi taruk suba session gi ngasi Manipur Appropriation Bill gi consideration amadi pass tawbagi matamda MLA Joy Kishan phongdokhibada mamangda chahi gi May 3 dagi hauduna thokliba irang asi numit adudagi hekta haurakpa natte mangjawna plan tawduna leirambani haibasi miyam pumnamangna khanglaba wafamni irang asi tholakpadagi BJP lengaka amadi chaminariba party singda miyamna chaiduna lakli irang sina lengakta kanaba karisu leite hinglaroidra khalamba opponent khara maru hulakpa natana irang sidagi maming phawba taramdaba kaya hero olakle maram asina house ta irang loisinba pamliba sina kanano loisinba pamdriba sina kanano haibasi miyamna mek sengna khangsi haiki mangna makha taraduna laibak ningba saduna communal politics tawbadagi asigumi irang sing asi thoklaklibani party amadi furupki khenaba thadokduna ekhoi Manipur hana kansi house ta fajaba wahai thamduna miyambu humlaga vote banks sagatpana issue sing asi loisinba ngamloi state asigi issue asi loisinaba mihut sing CSO sing amadi miyam punba amachangi mipum khudimangna loisinba pamliba irang asi Assembly House ta mihut sing na khuyek piduna waref lawbaga hekta loisinba ngamgadaba natte deep root conspiracy ama lairiba irang asi loisinaba hotnabada lenganusu awaba amadi mayoknaribani lenga asigi chief minister na pamliba si wakhal taminaduna ingtapa purakpana hayeng hangchit amuk irang horakani haibasi khangminasi loinana irang asidagi political gi khudongchaba longnaba hotnabagi mahutta aikoi masel irang asi loisinaba amaga angamba mateng pangnaba changi BJP na luching malenga asina changsinkhiba war on drug asi kanglup amagi mayokta changsinba oina lofam thokte ikhang katlabasu lengakna drug ki mayokta changsinkhiba khongjang asidi handokpa tawdana saugatkani hu kamsinduna communal politics tawbana Manipur apunbagi saktam sagatpa ngamloi irang asi loisinaba khenaba pumnamak thadokduna ekhoi amato oina changsinminasi hainasu MLA na house ta phongdokhi makha tarakpa update ta Congress MLA manga assembly mifam yawkhidre policy cut motion yawduna demand taret pass tawkhre ngasi chathakhiba 12 suba Manipur Legislative Assembly ki 3 suba budget mifamda opposition ki Congress MLA manga yawkhidre policy cut motion amata yawduna tongan ama demand taret pass tawkhre demand sing adu pass tawdringe speaker na observation piningba leiragadi pinaba member sigi puning chingsinki adubu member amata na observation pirakhidabana policy cut motion amadi observation amata yawduna demand sing adu pass tawki hiramasiga mari lenana Congress party na thamkiwa wafam khudimak leba asigi damaktani Congress ki oiba policy amagi natte punsinasi haibani adubu Assembly da thamkiwa wafam khudima House na reject tawrakpa si laibak thibani haina Manipur Pradesh Congress Committee gi President Kaisam Megachandra na phongdorkli thasigi mapanda pangthokhiba Assembly mifamda opposition gi MLA sing na pukhatkiwa wafam House na ayaba pikhidaba adugi mari leinana Congress ki MLA masamak Assembly dagi work out tawkhibagi matangda sengdokladuna ngasi BT Road ta leiba Congress Bhavan da pangthokhiba paugi mifam amada mahangna makha taraduna hai MLA TS Lokeshwar na House ta MLA khaktagi oiba secret sitting ama famduna Manipur da thokliba issue asigi matangda amata oina khanaduna loisannaba pukhatkiba wafam adu speaker na pakhum amata piraktana reject tawkhiba asi laibak thibani paliba lenga asina sul India gi Prime Minister unanaba kyarak hotnabada unaba fangkhide opposition party singnasu unanaba hotnabada yarakhide tha tara manga chupna chatharakliba lan asi loisinnaba leiriba MLA singna punna union lengakta taknanaba cherol thajinbada natana house ta barvel da move tawbada su yakhide state amadi central lengakna tanaraga country oiba road map ama pibiu haibasi ngasi su double engine lengakta tabidana leiri Congress party na paikhalakpa wafam khudimak politics tawbana te lana unaba honabiganu haiba wafam thamki makha tarakpa update ta anamba district taret yauna district pumnamaki district boundary sing reorganize tawnaba hotnaragani CM political gi khudongchaba longnaba manba mawngna semkhiba district taret yauna district pumnamaki district boundary sing reorganize tawnaba hotnaragani haina chief minister nongthumam birena phongdokre wafam asi fungyar kendragi MLA laisyu kaisingna pukhalakhiba nongna semkhiba district taret ki loisindabna leiriba boundary demarcation gi matangda pukhalakhiba calling attention amagi pakhum oina phongdokhibani
MLA Leisio Kaisingna Pukhalakhiba calling attention adugi paukhum piraduna land resources ki in charge oiriba Chief Minister N Biren hai Manipur gi nauna semkiba district sing asi administration gi khudongchaba fangnanaba hotnabagi mahut political gi khudongchaba fangnanabagi pandamda semkiba mali adugi awaba hojik miyamna mayoknaraga chatlibani hojikti mamang thakta chatlamba amasung lana tawramba kayana tungi mirolda awaba thengnadanaba ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛꯄ ꯇꯥꯕꯅꯤ ꯃꯅꯤꯄꯨꯔꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯋꯥꯐꯝ ꯑꯃꯅ ꯗꯤꯁꯇ꯭ꯔꯤꯛ ꯁꯦꯝꯕꯒꯤ ꯃꯑꯣꯡꯗ ꯑꯁꯤ ꯏꯊꯅꯤꯛ ꯂꯥꯏꯟ ꯑꯣꯏꯅ ꯂꯧꯕꯒꯤ ꯑꯆꯧꯕ ꯃꯃꯤ ꯇꯥꯕ ꯑꯁꯤꯅꯤ ꯊꯧꯑꯣꯡ ꯑꯁꯤ ꯃꯇꯝ ꯁꯥꯡꯅ ꯁꯣꯏꯔꯒ ꯂꯥꯛꯄ ꯃꯔꯝꯅ ꯍꯦꯛꯇ ꯆꯨꯝꯊꯣꯛꯄ ꯉꯝꯂꯣꯏ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯪꯗꯨ ꯂꯩꯇꯥꯅꯕ ꯐꯤꯚꯝꯗ ꯑꯗꯨꯃꯛ ꯁꯤꯡꯅꯔꯒ ꯂꯥꯛꯂꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤ ꯕꯥꯎꯟꯗꯔꯤꯗ ꯆꯌꯦꯠꯅꯕ ꯀꯌꯥ ꯂꯩꯔꯤꯕ ꯑꯁꯤ ꯃꯇꯝ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ ꯂꯣꯏꯁꯤꯟꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯏꯊꯅꯤꯛ ꯂꯥꯏꯟꯒꯤ ꯋꯥꯐꯝ ꯊꯥꯗꯣꯛꯂꯒ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤ ꯕꯥꯎꯟꯗꯔꯤ ꯔꯤꯑꯣꯔꯒꯅꯥꯏꯖ ꯇꯧꯅꯕ ꯈꯣꯡꯊꯥꯡ ꯄꯥꯏꯈꯠꯂꯒꯅꯤ ꯑꯗꯨꯒꯤꯗꯃꯛ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯂꯨꯆꯤꯡꯕ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤ ꯑꯃꯗꯤ NGOꯁꯤꯡ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯒꯗꯕ ꯋꯥꯔꯦꯞ ꯑꯃ ꯂꯧꯔꯒ ꯆꯨꯝꯊꯣꯛꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯃꯈꯥ ꯇꯥꯈꯤ ꯑꯃꯔꯣꯝꯗ ꯍꯥꯎꯁꯀꯤ ꯋꯥꯛꯑꯥꯎꯠ ꯇꯧꯕ ꯑꯃꯁꯨꯡ ꯑꯦꯁꯦꯝꯕ꯭ꯂꯤ ꯕꯣꯏꯀꯣꯠ ꯇꯧꯕꯒꯤ ꯍꯩꯅꯕꯤ ꯂꯤꯆꯠ ꯑꯃ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯗ ꯂꯩꯔꯤꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯋꯥꯛꯁ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯆꯠꯊꯈꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯖꯤꯔꯣ ꯑꯋꯥꯔꯗ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯅ ꯕꯣꯏꯀꯣꯠ ꯇꯧꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯗꯅꯕꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯄꯨꯈꯠꯂꯛꯈꯤꯕꯅꯤ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯖꯤꯔꯣ ꯑꯋꯥꯔꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯗꯨꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛ ꯃꯇꯥꯡꯗ ꯈꯟꯅꯁꯤ ꯌꯥꯗꯦ ꯍꯥꯏꯕꯒꯤꯗꯃꯛ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯅ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟ ꯑꯁꯤ ꯕꯣꯏꯀꯣꯠ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯄꯥꯎ ꯆꯦꯁꯤꯡꯗ ꯐꯣꯡꯂꯛꯄ ꯊꯦꯡꯅꯔꯦ ꯊꯧꯑꯣꯡ ꯑꯁꯤ ꯇꯁꯦꯡꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯃꯗꯤ ꯀꯟꯗꯦꯝꯁꯨ ꯇꯧꯅꯤꯡꯏ ꯍꯥꯏꯈꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯞꯗꯦꯠ ꯑꯁꯤꯗꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝ ꯑꯣꯐ ꯀꯪꯂꯥ ꯄꯥꯎꯗꯒꯤ ꯂꯧꯈꯠꯆꯔꯛꯀꯦ ꯁ꯭ꯇꯦꯠ ꯂꯦꯟ ꯂꯣ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯗ ꯆꯠꯅꯍꯜꯂꯣ ꯃꯅꯤꯄꯨꯔꯗ ꯆꯠꯅꯔꯤꯕ ꯂꯝ ꯇꯨꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯁ꯭ꯇꯦꯠ ꯂꯦꯟ ꯂꯣ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯗ ꯃꯄꯨꯡ ꯐꯥꯅ ꯆꯞ ꯃꯥꯟꯅꯅ ꯆꯠꯅꯍꯟꯕ ꯍꯣꯠꯅꯧ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯆꯠꯅꯔꯤꯕ ꯂꯝ ꯇꯨꯒꯤ ꯃꯇꯥꯡꯗ ꯆꯠꯅꯔꯤꯕ ꯂꯣ ꯑꯁꯤ ꯗꯤ ꯃꯅꯤꯄꯨꯔ ꯂꯦꯟ ꯔꯤꯚꯤꯅ꯭ꯌꯨ ꯑꯦꯟ ꯂꯦꯟ ꯔꯤꯐꯣꯔꯃꯔꯁ ꯑꯦꯛ 1960 ꯑꯁꯤꯅꯤ ꯑꯦꯛ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯌꯥꯅꯕ ꯗꯤ ꯃꯅꯤꯄꯨꯔ ꯂꯦꯟ ꯔꯤꯚꯤꯅ꯭ꯌꯨ ꯑꯦꯟ ꯂꯦꯟ ꯔꯤꯐꯣꯔꯃꯔ ꯔꯨꯜꯁ 1961 ꯁꯦꯝꯃꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯂꯅꯥꯏ ꯃꯤꯑꯣꯏ ꯂꯨꯞꯁꯤꯡ ꯑꯃꯗꯤ ꯂꯩꯉꯥꯛꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯗ ꯃꯇꯧ ꯀꯔꯝꯅ ꯂꯝ ꯑꯦꯂꯣꯠꯃꯦꯟꯠ ꯇꯧꯒꯗꯒꯦ ꯍꯥꯏꯕꯒ ꯃꯔꯤ ꯂꯩꯅꯅ ꯗꯤ ꯃꯅꯤꯄꯨꯔ ꯂꯦꯟ ꯔꯤꯚꯤꯅ꯭ꯌꯨ ꯑꯦꯟ ꯂꯦꯟ ꯔꯤꯐꯣꯔꯃꯔꯁ ꯔꯨꯜꯁ 1962 ꯁꯨ ꯁꯦꯝꯃꯤ ꯖꯨꯔꯤꯁꯗꯤꯛꯁꯟ ꯑꯣꯐ ꯑꯦꯛꯀꯤ ꯃꯇꯥꯡꯗ ꯏꯟꯗꯤꯌꯥꯒꯤ ꯂꯩꯉꯥꯛꯂꯣꯟꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯅ ꯏꯪ 1960ꯒꯤ ꯁꯦꯞꯇꯦꯝꯕꯔ 16ꯗ ꯁꯦꯝꯈꯤꯕ MLR&LR Act 1960 ꯑꯁꯤ ꯆꯤꯡꯒꯤ ꯂꯝ ꯌꯥꯎꯗꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯆꯠꯅꯍꯜꯂꯤ ꯑꯗꯨꯕꯨ ꯑꯦꯛ ꯑꯁꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯃꯊꯧ ꯇꯥꯔꯕꯗꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯇꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯤꯡꯒꯤ ꯂꯝ ꯑꯃꯗꯁꯨ ꯅꯠꯇ꯭ꯔꯒ ꯃꯄꯨꯝ ꯑꯣꯏꯅ ꯅꯠꯇ꯭ꯔꯒ ꯃꯆꯦꯠ ꯑꯣꯏꯅ ꯑꯦꯛ ꯑꯁꯤ ꯆꯠꯅꯍꯟꯕ ꯌꯥꯏ ꯑꯃꯔꯣꯝꯗ MLR&LR Act 1960 ꯑꯁꯤ ꯆꯤꯡꯒꯤ ꯂꯝ ꯍꯤꯜ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗꯁꯨ ꯑꯦꯛꯁꯇꯦꯟꯁꯟ ꯇꯧ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯕꯨ ꯂꯩꯉꯥꯛꯅ ꯁ꯭ꯇꯦꯠ ꯂꯦꯟ ꯂꯣ MLR&LR State Act ꯑꯁꯤ ꯆꯤꯡꯗ ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯍꯟꯕ ꯉꯝꯗꯕꯗꯒꯤ ꯃꯄꯨꯡ ꯐꯥꯕ ꯁ꯭ꯇꯦꯠ ꯂꯦꯟ ꯂꯣꯅꯤ ꯍꯥꯏꯅ ꯂꯧꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯤꯡꯗꯅ ꯂꯣ ꯑꯃ ꯇꯝꯗꯅ ꯂꯣ ꯑꯃ ꯆꯠꯅꯕꯒꯤ ꯊꯧꯁꯤꯜꯗꯒꯤ ꯌꯦꯜꯍꯧꯃꯤ ꯆꯤꯡꯃꯤ ꯇꯝꯃꯤ ꯑꯅꯤꯒꯤ ꯃꯤꯌꯥꯝ ꯃꯔꯛꯇ ꯈꯥꯏꯕꯨꯡ ꯇꯥꯟꯅꯍꯟꯕ ꯑꯃꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯕꯒꯤ ꯏꯒꯤ ꯃꯔꯤ ꯑꯗꯨ ꯂꯥꯞꯊꯣꯛꯅꯍꯟꯅꯕꯒꯤ ꯃꯔꯝ ꯑꯣꯏꯍꯜꯂꯤꯕ ꯑꯁꯤ ꯊꯤꯡꯅꯕꯒꯤꯗꯃꯛ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯠ ꯂꯦꯟ ꯂꯣ ꯑꯃ ꯊꯝꯅꯕ ꯂꯩꯉꯥꯛꯅ ꯍꯣꯠꯅꯐꯝ ꯊꯣꯛꯏ ꯍꯧꯖꯤꯛ ꯆꯠꯅꯔꯤꯕ ꯁ꯭ꯇꯦꯠ ꯂꯦꯟ ꯂꯣ MLR&LR Act 1960 ꯑꯁꯤ ꯑꯦꯃꯦꯟ ꯇꯧꯗꯨꯅ ꯃꯄꯨꯡ ꯐꯥꯅ ꯁ꯭ꯇꯦꯠ ꯂꯦꯟ ꯂꯣ ꯑꯣꯏꯍꯟꯅꯕ ꯂꯩꯉꯥꯛꯅ ꯊꯨꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯨ ꯑꯃꯔꯣꯝꯗ MLR&LR Act ꯑꯁꯤ ꯆꯤꯡꯒꯤ ꯂꯝ ꯍꯤꯜ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗꯁꯨ ꯑꯦꯛꯁꯇꯦꯟꯁꯟ ꯇꯧꯕꯒꯤ ꯑꯌꯥꯕ ꯂꯩꯕ ꯑꯁꯤꯃꯛꯅ ꯁꯗꯔ ꯍꯤꯜꯁꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯁꯥꯏꯀꯣꯜ ꯀꯥꯡꯆꯨꯞ ꯀꯥꯡꯄꯣꯛꯄꯤꯒꯤ ꯃꯐꯝ ꯈꯔ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯣꯔꯦ ꯑꯃꯗꯤ ꯇꯝꯄꯥꯛꯀ ꯇꯥꯏꯅꯕ ꯈꯨꯜ ꯈꯔ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯧꯄꯨꯝ ꯇꯝꯄꯥꯛ ꯑꯃꯁꯨꯡ ꯆꯨꯔꯆꯥꯟꯄꯨꯔ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗ ꯑꯦꯛ ꯑꯁꯤ ꯆꯠꯅꯍꯟꯗꯨꯅ ꯂꯧ ꯏꯪꯈꯣꯜꯒꯤ ꯔꯦꯀꯣꯔꯗ ꯂꯦꯟ ꯂꯣ ꯁꯤꯁꯇꯦꯝ ꯆꯠꯅꯗꯨꯅ ꯂꯥꯛꯂꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯣꯅꯦ ꯁꯔꯚꯦ ꯇꯧꯔꯕ ꯆꯤꯊꯥ ꯔꯦꯀꯣꯔꯗ ꯁꯦꯝꯂꯒ ꯈꯨꯜ ꯑꯣꯏꯈ꯭ꯔꯕꯅꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯆꯤꯡꯗꯅ ꯂꯣ ꯑꯃ ꯇꯝꯗꯅ ꯂꯣ ꯑꯃ ꯆꯠꯅꯕꯒꯤ ꯊꯧꯑꯣꯡ ꯊꯧꯁꯤꯜ ꯂꯩꯔꯤꯕ ꯑꯁꯤ ꯂꯩꯔꯛꯇꯕ ꯃꯇꯝꯗ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯒꯤ ꯌꯦꯜꯍꯧꯃꯤ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯕ ꯑꯃꯗꯤ ꯑꯄꯨꯟꯕꯒꯤ ꯄꯥꯡꯒꯜ ꯂꯩꯍꯟꯕ ꯉꯝꯒꯅꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯁꯤ ꯇꯨꯡ ꯀꯣꯏꯕ ꯇꯪꯗꯨ ꯂꯩꯇꯥꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯕꯗ ꯁ꯭ꯇꯦꯠ ꯑꯁꯤ ꯍꯤꯜ ꯁ꯭ꯇꯦꯠ ꯑꯣꯏꯅ ꯂꯥꯎꯊꯣꯛꯂꯕꯗꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝ ꯈꯥꯏꯗꯨꯅ ꯈꯦꯟꯅꯕꯒꯤ ꯋꯥꯊꯣꯛꯁꯤꯡ ꯂꯩꯔꯤꯕ ꯑꯁꯤ ꯀꯣꯛꯍꯟꯕ ꯉꯝꯒꯅꯤ ꯃꯅꯤꯄꯨꯔ ꯍꯤꯜ ꯁ꯭ꯇꯦꯠ ꯑꯣꯏꯅ ꯂꯥꯎꯊꯣꯛꯄꯗ ꯑꯀꯥꯏꯕ ꯂꯩꯔꯣꯏ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯄꯥꯛ ꯆꯥꯎꯕ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ 22,327 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇꯝꯄꯥꯛꯅ ꯁꯨꯞꯅꯇꯒꯤ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ 2,000
238ꯅꯤ꯫ ꯂꯦꯝꯍꯧꯔꯤꯕ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ 20,089ꯅ ꯆꯤꯡꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯄꯥꯛ ꯆꯥꯎꯕꯒꯤ ꯁꯔꯨꯛ 10ꯒꯤ ꯃꯅꯨꯡꯗ ꯇꯝꯄꯥꯛꯀꯤ ꯁꯔꯨꯛꯅ ꯑꯃꯅꯤ, ꯑꯗꯨꯒ 9 ꯊꯣꯛꯄꯒꯤ ꯁꯔꯨꯛꯅ ꯆꯤꯡꯒꯤ ꯁꯔꯨꯛꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯄꯨꯟꯕ ꯃꯤꯁꯤꯡꯒꯤ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ ꯁꯔꯨꯛ 2ꯅ ꯄꯤꯛꯈ꯭ꯔꯕ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ 2,000 ꯈꯔ ꯍꯦꯟꯕ ꯇꯝꯄꯥꯛꯂꯝ ꯑꯁꯤꯗ ꯆꯤꯡꯇꯝ ꯑꯃꯗꯤ ꯃꯥꯏꯒ꯭ꯔꯦꯁꯟ ꯑꯃꯁꯨꯡ ꯅꯟ-ꯃꯥꯏꯒ꯭ꯔꯦꯁꯟꯅꯆꯤꯡꯕ ꯄꯨꯟꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯗꯨꯅ ꯈꯨꯟꯗꯥꯃꯤꯟꯅꯔꯤ꯫ ꯂꯝ-ꯇꯨꯒꯤ ꯑꯣꯏꯕ ꯇꯨꯡ ꯀꯣꯏꯅ ꯆꯠꯅꯒꯗꯕ ꯂꯦꯟꯗ ꯄꯣꯂꯤꯁꯤ ꯁꯦꯝꯗ꯭ꯔꯕꯗꯤ ꯂꯩꯐꯝ ꯆꯟꯗꯕꯒꯤ ꯋꯥꯊꯣꯛ ꯑꯃꯗꯤ ꯃꯤꯇꯣꯞꯁꯤꯡꯅ ꯈꯨꯟꯗꯥ ꯂꯩꯇꯥꯁꯤꯟꯕ ꯊꯤꯡꯕ ꯉꯝꯗꯕꯒꯤ ꯋꯥꯊꯣꯛꯁꯤꯡ ꯃꯥꯌꯣꯛꯅꯔꯛꯀꯅꯤ꯫